ताने ताने इन मुत थमजनबैने चाइसिंग जानरबो कई तमदौबा कई पाउ लेनबा मैम मेसी याम नुंगाइखि ngaranggi याम साथीना नैखि नत्रो मैम लांचेनबा ब्रदर ngarang bol nungaikhi natro ngarang bol nungaikhi natro ꯅꯣꯏꯒꯤ ꯃꯦꯁꯦꯖꯁꯦ ꯑꯝꯇ ꯑꯩꯉꯣꯟꯗ ꯎꯗ꯭ꯔꯦꯅꯦ ꯇꯥꯗ꯭ꯔꯕꯣ ꯑꯩꯅ ꯃꯨꯠ ꯊꯝꯃꯝꯃꯥꯅꯦ ꯑꯗꯨꯅꯅꯤ ꯆꯪꯉꯛꯄꯁꯤꯡꯁꯤ ꯃꯤꯁꯦ ꯑꯝꯇ ꯆꯪꯅꯔꯛꯇ꯭ꯔꯦꯅ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯅꯤ ꯃꯤꯁꯤ ꯆꯪꯅꯔꯛꯇꯦ ꯆꯪꯉꯛꯄꯁꯤꯡꯗꯣ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯣ ꯈꯪꯅꯉꯥꯏꯗꯃꯛꯇ ꯀꯅꯥ ꯀꯅꯥ ꯆꯪꯉꯛꯏ ꯍꯥꯏꯕꯗꯣ ꯀꯅꯥ ꯀꯅꯥꯅꯣ ꯁꯣꯝꯗ ꯃꯃꯤꯡ ꯃꯊꯥ ꯍꯥꯏꯗꯤ ꯃꯦꯁꯦꯖꯁꯨ ꯊꯥꯅꯔꯛꯇꯦ ꯃꯌꯥꯝꯁꯤ ꯀꯩꯅꯣ ꯃꯤ ꯑꯅꯤ ꯈꯛꯇꯅꯤꯅꯦ ꯌꯦꯡꯉꯤꯁꯦ ꯑꯅꯤꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯂꯥꯟꯆꯦꯟꯕ ꯑꯃꯅꯦ ꯑꯃꯁꯤꯅ ꯀꯅꯥꯅꯣ
ꯍꯧꯅꯕ ꯃꯤꯗꯨꯕꯨ ꯌꯥꯎꯗ꯭ꯔꯤꯅꯦ. ꯄ꯭ꯔꯤꯗꯤꯛꯁꯟ ꯄꯤꯅꯔꯛꯈꯤꯕꯁꯤꯁꯨ ꯑꯌꯥꯝꯕꯅ ꯑꯆꯨꯝꯕꯗꯤ ꯑꯝꯇ ꯌꯥꯎꯗꯕꯖꯥꯠꯅꯤ. ꯆꯨꯝꯕ ꯃꯤ ꯑꯃꯈꯛꯇꯅꯤ ꯌꯥꯎꯈ꯭ꯔꯤꯗꯣ. ꯑꯆꯨꯝꯕ ꯃꯤꯗꯨ ꯆꯪꯉꯛꯇ꯭ꯔꯗꯤ ꯆꯨꯝꯗꯕꯁꯤꯡꯗ ꯑꯗꯨꯝ ꯀꯩꯀꯩꯅꯣ ꯌꯦꯟꯊꯣꯛꯈꯤꯕ ꯇꯥꯔꯦꯗꯅ, ꯅꯠꯇ꯭ꯔꯣ ꯃꯌꯥꯝ? ꯈꯔ ꯑꯣꯏꯔꯁꯨ ꯃꯌꯥꯝꯗ ꯌꯦꯡꯉꯤꯕꯁꯤꯡꯁꯤꯗ ꯄ꯭ꯔꯥꯏꯖꯇꯨ ꯄꯤꯈꯤꯕ ꯇꯥꯔꯦ, ꯄꯤꯛꯇꯛ ꯑꯣꯏꯔꯁꯨ. ꯌꯦꯡꯒꯦꯕꯀꯣ ꯀꯅꯥ ꯆꯨꯝꯃꯤ ꯆꯨꯝꯗꯦꯗꯣ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕꯤꯌꯣꯕ. ꯉꯁꯤ ꯑꯣꯠꯂꯗꯕꯅꯤ. ꯑꯗꯨ ꯅꯣꯏꯒꯤ ꯄ꯭ꯔꯤꯗꯤꯛꯁꯟꯗꯨ ꯕ꯭ꯔꯣ, ꯀꯅꯥ ꯆꯨꯝꯃꯤ ꯆꯨꯝꯗꯦꯗꯣ ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯕ ꯉꯝꯕ ꯃꯤꯗꯨ ꯂꯨꯄꯥ 500 ꯄꯤꯒꯦ ꯈꯟꯕꯅꯤ. 500ꯀꯤ ꯃꯤ ꯑꯃꯗꯤ ꯌꯥꯎꯋꯦꯕꯀꯣ. ꯑꯗꯨ ꯃꯤꯗꯣ ꯍꯧꯖꯤꯛ ꯆꯪꯉꯛꯏꯕ ꯆꯪꯉꯛꯇꯕꯗꯤ ꯈꯪꯗ꯭ꯔꯦ. ꯃꯥꯏ ꯃꯃꯤꯡꯁꯤ ꯁꯤꯗ ꯑꯩꯅ ꯉꯁꯥꯏꯕꯨꯗꯤ ꯑꯦꯅꯥꯎꯟꯁ ꯇꯧꯈ꯭ꯔꯃꯤ. 100 ꯑꯃꯅ ꯑꯍꯥꯟꯕ ꯆꯨꯝꯕ ꯃꯤꯁꯛ ꯑꯁꯤꯗ ꯄꯤꯈ꯭ꯔꯒꯦꯅ ꯈꯜꯂꯤ. ꯃꯌꯥꯝꯒꯤ ꯀꯔꯤ ꯋꯥꯈꯜ ꯂꯩ, ꯀꯔꯤ ꯃꯣꯠ ꯂꯩ, ꯑꯗꯨ ꯃꯌꯥꯝꯁꯨ ꯍꯥꯏꯕꯤꯔꯛꯑꯣ. ꯑꯗꯨꯒ 100 ꯑꯃꯅꯕꯨ ꯑꯩ ꯃꯌꯥꯝꯒꯤꯁꯤꯗꯒꯤ ꯀꯃꯦꯟ ꯇꯧꯔꯛꯄ ꯂꯥꯏꯚ ꯌꯦꯡꯕꯁꯤꯗ ꯑꯗꯨꯝ ꯈꯔ ꯑꯗꯨꯗ ꯃꯤ 3 ꯈꯟꯗꯣꯛꯑꯒꯦ ꯃꯌꯥꯝ. ꯑꯍꯥꯟꯕ 100ꯗꯨꯅꯕꯨ 50, ꯑꯍꯥꯟꯕ, ꯑꯗꯨꯒ ꯁꯦꯀꯦꯟꯗꯅꯕꯨ 30, ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗꯨꯅꯕꯨ 20. ꯑꯍꯥꯟꯕꯁꯤꯗꯤ 400 ꯄꯤꯔꯒꯦ ꯈꯜꯂꯤ. ꯑꯗꯣ ꯃꯥ ꯌꯥꯎꯔꯤꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ. ꯌꯥꯎꯗ꯭ꯔꯒꯗꯤ ꯂꯥꯏꯚ ꯌꯦꯡꯉꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯑꯗꯨꯝ 50 ꯑꯍꯨꯝꯂꯛꯇꯪ ꯑꯣꯠꯂꯒ 50, 30, 20ꯗ ꯑꯩ ꯂꯣꯏꯁꯤꯜꯂꯅꯤ ꯃꯌꯥꯝ. ꯋꯥꯔꯧꯕꯤꯔꯣꯏ. ꯑꯆꯨꯝꯕꯁꯨ ꯌꯥꯎꯗꯕꯅꯤꯅꯀꯣ. ꯄ꯭ꯔꯤꯗꯤꯛꯁꯟ ꯃꯌꯥꯝ ꯆꯨꯝꯕ ꯃꯤ ꯑꯃꯈꯛꯇꯅꯦꯕ ꯌꯥꯎꯔꯤꯁꯦ. ꯑꯩ ꯃꯌꯥꯝꯗꯁꯨ ꯎꯍꯟꯒꯦ. ꯁꯤꯗꯤ ꯌꯦꯡꯕꯤꯌꯣꯕ ꯃꯌꯥꯝꯅ ꯀꯅꯥ ꯆꯨꯝꯃꯦ ꯍꯥꯏꯗꯨ ꯃꯌꯥꯝꯁꯤ ꯎꯔꯝꯒꯅꯤ. ꯌꯦꯡꯉꯣ, ꯑꯩ ꯖꯨꯝ ꯇꯧꯔꯛꯀꯦ. ꯌꯥꯎꯗ꯭ꯔꯒꯅ ꯌꯦꯡꯉꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯝ ꯂꯨꯄꯥ 50ꯔ 50-50ꯔ ꯄꯤꯊꯣꯛꯑꯒꯦ. ꯂꯣꯏꯔꯦ, ꯎꯪꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯦꯡꯉꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ. ꯁꯤꯗ ꯌꯦꯡꯉꯣ, ꯑꯆꯨꯝꯕ ꯑꯝꯇ ꯌꯥꯎꯗꯦꯀꯣ ꯃꯌꯥꯝ. ꯑꯥꯔꯖꯦꯟꯇꯤꯅꯥ 3, ꯁ꯭ꯄꯦꯟ 3, ꯑꯥꯔꯖꯦꯟꯇꯤꯅꯥ 2, ꯁ꯭ꯄꯦꯟ ꯑꯃꯈꯛꯇ ꯆꯨꯝꯕ ꯌꯥꯎꯈꯤꯕꯅꯤ ꯁꯤꯗ. ꯑꯗꯣ ꯑꯆꯨꯝꯕꯗꯨꯅꯦ ꯑꯩꯅ ꯂꯨꯄꯥ 400 ꯄꯤꯒꯦꯅ ꯍꯥꯏꯕꯗꯣ. ꯑꯗꯨ ꯃꯥ ꯍꯧꯖꯤꯛ ꯆꯪꯉꯛꯇ꯭ꯔꯤ ꯃꯥꯜꯂꯦ, ꯆꯪꯉꯛꯇꯕ ꯃꯥꯜꯂꯤ ꯁꯤꯒꯤꯁꯦ. ꯑꯩꯅ ꯉꯔꯥꯡ ꯑꯗꯨꯝ ꯄꯣꯁ ꯇꯧꯈꯤꯗꯨꯗꯤ, ꯉꯔꯥꯡꯂ ꯅꯍꯥꯟꯗꯩꯁꯨ ꯑꯗꯨꯝ ꯗꯦꯠ 21ꯒꯤ ꯄꯨꯡ 7:35ꯗ ꯇꯧꯅꯦꯅ ꯃꯌꯥꯝꯗ ꯍꯥꯏꯈꯤꯗꯨ. ꯆꯪꯉꯛꯄꯁꯤꯡ ꯁꯠ ꯀꯨꯏꯗꯤ ꯀꯨꯏꯔꯦ, ꯃꯤꯅꯠ 18ꯗꯤ ꯐꯥꯖꯤꯜꯂꯛꯑꯦ. ꯑꯗꯣ ꯃꯤꯁꯤꯡꯗꯨ ꯁꯠ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ, ꯀꯅꯥꯅꯣ ꯆꯪꯉꯛꯏꯗꯣ ꯈꯪꯅꯕꯒꯤꯗꯃꯛꯇ.
kaya ngasi date 20 ꯑꯣꯏ ꯂꯩꯔꯝꯃꯣꯕ ꯑꯩꯁꯤ ꯑꯁ ꯕꯦꯔꯥꯅꯤꯅꯦ ꯑꯗꯨꯗꯤ ꯑꯩꯗꯤ ꯉꯁꯤ ꯗꯦꯠ 21 ꯅꯦꯅꯅꯤꯅꯦ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦ ꯑꯩ 20 ꯃꯦꯠꯁꯇꯣ 20ꯗ ꯅꯠꯇ꯭ꯔꯣ ꯃꯦꯠꯁ ꯇꯧꯈ꯭ꯔꯤꯁꯤꯗꯨꯗꯤ ꯑꯍꯤꯡꯗ ꯑꯗꯨ ꯗꯦꯠ 20ꯗ ꯇꯧꯔꯛꯑꯕ ꯑꯣꯟꯅꯔꯦꯅꯦ ꯑꯩ ꯂꯥꯟꯕꯅꯤꯅꯦ ꯑꯗꯨꯗꯤ ꯃꯦꯠꯁꯁꯤ ꯗꯦꯠ 20ꯗ ꯂꯩꯔꯒ 21ꯗ ꯑꯩꯅ ꯈꯟꯕ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯝ ꯇꯧꯈꯤꯕꯗꯣ ꯑꯗꯨꯗꯤ ꯃꯦꯠꯁꯁꯤꯕꯨꯗꯤ 20ꯗꯅꯦꯕ ꯁꯥꯟꯅꯈ꯭ꯔꯤꯁꯤꯀꯣ 20ꯒꯤ ꯑꯍꯤꯡꯗ ꯑꯗꯨ ꯑꯣꯟꯅꯔꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯍꯌꯦꯡ ꯎꯪꯉꯁꯦ ꯍꯥꯏꯕ꯭ꯔꯥ ꯃꯌꯥꯝ ꯑꯌꯨꯛꯇꯔꯥ ꯅꯨꯡꯊꯤꯟꯗꯔꯥ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝ ꯍꯥꯏꯅꯔꯛꯑꯣ ꯉꯁꯤꯒꯤꯗꯤ ꯃꯤꯁꯨ ꯌꯥꯎꯗꯕ ꯃꯥꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤꯔꯣ ꯃꯌꯥꯝ ꯍꯌꯦꯡ ꯑꯣꯏꯅ ꯉꯁꯤꯒꯤꯁꯤꯗꯤ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯗꯤ ꯗꯦꯠ 21ꯗꯅꯦꯅꯗꯤ ꯍꯥꯏꯈꯤꯕꯅꯦ ꯑꯗꯣ ngasi adum ungasi yabne aina date to change tawramadiko khanghaudre aisi meyam sauba yade ngasi tause haragana tawrasu yare meyam adu misi amta changnaraktrisini meyam adu ngasi adum tawthoase haibra yawbasingsi ai maming sar haptoage ko aduga adum khara khara toysu meyam yenthoknaba tawge yamdrasu maramdi achumba amta yawdeba achumba am khaktani meyam yawrisi aduda sida hojik live yengbasingsi ai maming du add tawrege ko meyam aduga ai meyam da sasat aduga price tu masa masu orsu meyam yengbibagi damakta makhoi adum tawrage ko meyam yaudabsing yaudre fare yaubasing niyomnidana meyam yaubasing da pinena haikimnina live yengbasing da pirani meyam waloire sida maming do ji irage aduga sida sada ungthokhrage mi manga truk yaurising maming hapaga jada aduga loisallasi meyam matam meyam manga laurisebko tabro meyam sound lang du fajana ai maming haji yengising china hoi gi naming du sa comment to biro meyam adu ai maming du sida add tawgeba ana isi net sem to off tawge naming du sa hai biro meyam ai sida maming du hapkeba noi gi naming yaubasing du meyam na comment to biro aduga ai maming do mom dang sida hapaga sa ungthokhrasi meyam ahan bada sida lanchen ba hapage ko ani subasina bo atai kana yauki lanchen bei mot ahan ba lanchen ba lakimni ani subasi tom thin hai reko meyam tom thin ahum subasina bo sound si meyam tabro ahum subasina bo kana daya shor hapage ko meyam daya shor aduga mari subasi na bo daya shor oikre daya shor yaukre aduga lanchen bis yaukre cristiano yaudri mane cristiano si mi manga haktor meyam yengsi aduga sida ahanba winner oikibdu sumna pirakpadugidi lupa samri oirani meyam asumba misaktugi lupa samri oirani samamnabo meyam gisi
लाइव येंगिबा कमेंट तौरꯛꯄ इचिन इनाउसिंग हौजिक लाइव याउरिबसिंगꯗ चामदुना येंथोआनी स्पिन अहुम यें चामदुदा अहानबा तामीदुना 50 पीखरगे सेकेंड ताबदुना 30 थर्ड ताबदुना 20 सुमाइन तौरगे मैम वरौबिरोइको नोई कमेंट से डायरेक्ट एग्जिट चुम्बसु याउदमिना चुमद्रगसु कमेंट तौबिबगे लाइव येंगिबगे अदुम खरा तोयसु मैम दैना अंगमबदु तौजगे मैमसु सपोर्ट तौबियो शेयर वरौबिरो आई दु ममिंग सेव तौखरेको अदु याउबसिंग लोय लोय फोक्ते येंबियो मैम को अदु सिदा इराई इरिबा ममिंग दुबो अमुक यावरमद्रदि कमेंट तौदोइने याउद्रदि लौथोआनी हल्लगा उंगानी कइनो मैम अदुमैन तौरसे हानसु अदुम नत्रो तौरिदो याउदबा मीदो फावरगसु याउदब तारगदि हल्लगा उंगानी माई मुहूर्ता अतोपमदा मैम कमेंट तौबियो लाइक सु तौबिरो मैम इफम रोबानी की मैसेज से उब फंगदे कई है हाइड तौरला मैसेज तो कई मैसेज से हाइड हो अभी अहान सद उंगसी को मैम 50 रुपीस की सिदा याउरिबसिंगदुगी कमक्तने उंगिसी को मैम प्रिडिक्शन ददी चुम्ब याउद्रेबा सुमनदंग याम खक्तनी चुम्बदु चुम्ब मिसक्तुगी लुपा 100 पीरने हाइख्रे फाउरबदी फर्स्ट 50 खक तरो मानी मैम 50 खक तौरनी वरौबिरोय नतुंग अतई अतई दसई तौरके ngasiगी दसु मेन तौरगेबा अहानब मीदुगी दिमागी तोंगानना पीखगे अदु नत्र कई मैम की करी हाइनिंगबा लय अदु सदुम खन्नसे हाइबिरो ngasi tauramina hayeng tauroidona amuk hayengidi kari matang tauni atopa kaigumba ma tause ngasigidi si adum hayeng tau ngasi tawse haire aidi date 21 ne khanmane do 20 oirame 20 doin tare पोस्ट थागलक्पददी पैसादो यामखिगुम तौबनी यामखिबने अदो प्रिडिक्शन पिरक्पसिंगदो चुम्ब याउदमिना दो चुम्ब मिसक्तुदा अदुम आम खक्ता पीरनिदर मैम अचुम्ब आम खक्तने बियावचे अचुम्ब सबना अहुम याउदे अहुमदुगी ममिंग इरनी अहुमदुदा लुपा अहानबा मैम सु उहनगनिको फर्स्ट प्राइस अइना हाइखिदु लुपा 100 नेबको 100 दो अतैदुनाबो चुम्दबा हाइदि खोगी चुम्ब याउरगसु मैमना मुन पारमरोय मुन येंगमरोय अदुना सिदा इनसु पोस्ट हाइखिबनि कई मैमना मुन्ना पारमरोय अदुनाने हाइयंगनगेबा अहानबा डायरेक्ट चुम्ना पीबा मीसिंगदो लुपा 100 फंगने हाइमिको फर्स्ट प्राइस तो चुम्ना पीबा अदु सिदा चुम्ना पीरिसि मी हम खक्तनेबा याउरिसे सिदा युहनगे मैमदा सिदा बोदि चुम्मेको सिदा इरिसे येंगो मैम एग्जैक्ट चुम्ना पीरक्पदुदा लुपा 100 नत्रगना अतैसिदा पोस्ट तो सेसु लैरे फर्स्ट विनर ना लुपा 100 लैरेको ऐसि लुपा 100 सिदा चुम्ना पीरक्पा मी अनि ओइगेरा अहुम ओइगेरा अदु हाफ खरनेबा स्पिन सिदाको अदुदा अदुम मबानी दुदा अदुम येंगनी कनाना अदुगा चुम्दबा अतै चुम्बा याउबा सिनाउसिंगमसो अदुगिना 2 लकी विनर सि 250 50 गिदो अदुसि 250 गिसि तौरोयबा डायरेक्ट मी हम खक्तो ओइबनिना लुपा 100 सि मी हमदा लुपा 100 पीरनी अतै लेमहौबा चामा सिना हजि एंथोआने आइसितनी मैम सिदा वरौबिरो मैमना सिनी वरी असिबो नु मैम करी हाइनिंगबा अतै अदुम खन्ना अदु मैम जो हाइरो क्या तौसे हाइबनो सिदा
ꯑꯍꯥꯟꯕꯒꯤꯁꯤꯅ ꯁꯤꯗꯤ ꯇꯣꯉꯥꯟꯕꯅꯤꯗꯣ ꯃꯌꯥꯝ ꯗꯥꯏꯔꯦꯛ ꯑꯆꯨꯝꯕ ꯀꯃꯦꯟ ꯄ꯭ꯔꯤꯗꯤꯛꯁꯟ ꯌꯥꯎꯗꯕꯅꯤꯅ ꯑꯗꯣ ꯑꯍꯥꯟꯕꯒꯤꯁꯤ ꯂꯨꯄꯥ ꯀꯌꯥ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯑꯃ ꯇꯣꯉꯥꯟꯒꯤꯗꯤ ꯊꯝꯈ꯭ꯔꯣ ꯗꯥꯏꯔꯦꯛ ꯑꯆꯨꯝꯕ ꯃꯤꯁꯛꯇꯨꯒꯤꯗꯤ ꯇꯣꯉꯥꯟ ꯊꯝꯈ꯭ꯔꯁꯤ ꯃꯌꯥꯝ ꯂꯣꯏꯔꯦ ꯑꯗꯨ ꯃꯍꯥꯛꯁꯨ ꯁꯤꯗ ꯌꯥꯎꯔꯤꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯌꯥꯎꯔꯤ ꯃꯥꯅꯦ ꯈꯪꯗꯦ ꯑꯗꯨꯝ ꯊꯣꯛꯏ ꯌꯦꯡꯕꯁꯤ ꯍꯥꯟꯅꯗꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝꯕꯅ ꯄꯤꯈꯤꯗꯕꯅꯤꯀꯣ ꯃꯌꯥꯝ ꯌꯥꯎꯗ꯭ꯔꯗꯤ ꯌꯦꯡꯗ꯭ꯔꯗꯤꯅ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯀꯃꯦꯟꯇꯁꯨ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯅꯤ ꯑꯗꯨꯝ ꯃꯌꯥꯝꯗꯁꯨ ꯑꯗꯨꯒꯤ ꯔꯨꯜꯁꯇꯨ ꯃꯌꯥꯝꯗ ꯍꯥꯏꯈꯤꯕꯅꯤꯀꯣ ꯑꯗꯨ ꯌꯦꯡꯕꯁꯤꯡꯗꯨꯗꯅꯦ ꯍꯥꯞꯄꯤꯁꯤ ꯃꯌꯥꯝ ꯌꯦꯡꯕ ꯉꯁꯥꯏꯗꯒꯤ ꯂꯥꯟꯆꯦꯟꯕ ꯍꯥꯞꯄꯦꯀꯣ ꯃꯥ ꯑꯍꯧꯕꯗ ꯌꯦꯡꯉꯛꯈꯤꯃꯤ ꯍꯧꯖꯤꯛ ꯌꯥꯎꯔꯤꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯌꯥꯎꯔꯝꯃꯗꯤ ꯐꯔꯦ ꯌꯥꯎꯔꯝꯗꯗꯤ ꯈꯪꯗ꯭ꯔꯦ ꯇꯣꯝꯊꯤꯟ ꯑꯃ ꯃꯥꯏꯁꯨ ꯃꯃꯤꯡ ꯌꯥꯎꯔꯤ ꯑꯗꯨꯒ ꯁꯤꯗ ꯗꯌꯥꯁꯣꯔꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯑꯇꯩ ꯈ꯭ꯔꯤꯁꯇꯤꯌꯥꯅꯣꯁꯨ ꯌꯥꯎꯔꯤ ꯑꯃꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯇꯩ ꯃꯤ ꯑꯍꯨꯝ ꯈꯛꯇꯅꯦꯕ ꯁꯤꯗ ꯍꯧꯖꯤꯛ ꯌꯦꯡꯉꯤꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯌꯥꯎꯕꯁꯤꯡꯁꯤꯗ ꯑꯝꯇꯪ ꯌꯥꯎꯔꯤꯑꯅ ꯍꯥꯏꯔꯛꯑꯗꯤ ꯈꯪꯒꯅꯤꯗꯅ ꯃꯌꯥꯝ ꯁꯥꯔ ꯍꯥꯏꯕꯤꯔꯣ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯏꯊꯣꯛꯈ꯭ꯔꯁꯤ ꯃꯌꯥꯝ ꯅꯈꯣꯏꯁꯨ ꯊꯕꯛ ꯙꯔꯥ ꯂꯩꯅꯔꯝꯒꯅꯤ ꯇꯨꯡꯅꯤꯡꯉꯝꯒꯅꯤ ꯐꯣꯟ ꯌꯦꯡꯉꯝꯒꯅꯤ ꯑꯗꯨ ꯁꯥꯔ ꯍꯥꯏꯕꯤꯔꯣ ꯃꯌꯥꯝ ꯌꯥꯎꯕꯁꯤꯡꯗꯣ ꯑꯗꯨꯒ ꯎꯪꯊꯣꯛꯈ꯭ꯔꯁꯤ ꯃꯌꯥꯝ ꯁꯠ ꯁꯠ ꯍꯥꯏꯕꯤꯔꯣ ꯃꯌꯥꯝ ꯑꯗꯨꯒ ꯎꯪꯅꯕ ꯇꯧꯁꯦꯕ ꯃꯌꯥꯝ ꯂꯣꯏꯊꯣꯛꯈ꯭ꯔꯁꯤꯕ ꯎꯪꯉꯒ ꯁꯠ ꯁꯗ ꯍꯥꯏꯅꯔꯛꯑꯣ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯁꯤꯗ ꯃꯃꯤꯡ ꯌꯥꯎꯕꯁꯤꯡꯁꯤ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯑꯗꯣ ꯑꯩ ꯎꯪꯉꯁꯤ ꯑꯗꯣ ꯑꯍꯥꯟꯕ ꯄ꯭ꯔꯥꯏꯖ ꯃꯌꯥꯝꯁꯤ ꯑꯩꯅ ꯂꯨꯄꯥ 100ꯗꯨ ꯌꯥꯎꯗꯕꯤꯗ ꯆꯥꯝꯃꯁꯤꯗ ꯑꯍꯥꯟꯕ ꯄ꯭ꯔꯥꯏꯖꯁꯤ ꯀꯌꯥ ꯑꯣꯏꯍꯟꯁꯦ ꯍꯥꯏꯕꯅꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯅꯔꯛꯑꯣ ꯑꯗꯣ ꯁꯥꯔ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯁꯗ ꯎꯪꯊꯣꯛꯑꯁꯦꯕ ꯃꯌꯥꯝ ꯑꯍꯥꯟꯕꯁꯤ ꯁꯤꯗ ꯃꯤ ꯑꯍꯨꯝꯅꯦꯕ ꯑꯍꯨꯝꯂꯛꯅꯦꯕ ꯎꯪꯗꯣꯏꯁꯦ ꯑꯍꯨꯝꯂꯛꯁꯤꯗ ꯑꯍꯥꯟꯕꯁꯤꯅ ꯀꯌꯥ ꯑꯣꯏꯍꯟꯁꯦ ꯍꯥꯏꯕꯅꯣ ꯁꯦꯀꯦꯟꯅ ꯀꯌꯥ ꯑꯣꯏꯍꯟꯁꯦ ꯍꯥꯏꯕꯅꯣ ꯊꯥꯔꯠꯅ ꯀꯌꯥ ꯑꯣꯏꯍꯟꯁꯦ ꯍꯥꯏꯕꯅꯣ ꯑꯗꯨ ꯁꯗ ꯍꯥꯏꯅꯔꯛꯑꯣ ꯑꯗꯨꯒ ꯇꯧꯔꯁꯤ ꯃꯌꯥꯝ ꯑꯗꯨ ꯁꯠ ꯂꯣꯏꯊꯣꯛꯑꯁꯦꯕ ꯃꯌꯥꯝ ꯎꯪꯉꯒ ꯁꯠ ꯍꯥꯏꯅꯔꯛꯑꯣ ꯚꯥꯏ ꯃꯌꯥꯝ ꯀꯌꯥꯅꯣ ꯍꯥꯏꯕꯗꯨ ꯁꯠ ꯁꯠ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯁꯠ ꯍꯥꯏꯅꯔꯛꯑꯣ ꯑꯗꯨ ꯍꯧꯔꯁꯤ ꯑꯗꯨ ꯑꯍꯥꯟꯕꯁꯤ ꯀꯌꯥ ꯄꯤꯁꯦ ꯍꯥꯏꯕꯅꯣ ꯃꯤ ꯆꯥꯝꯃꯁꯤꯗ 50 ꯇꯧꯁꯦ ꯍꯥꯏꯕ꯭ꯔꯥ ꯑꯍꯥꯟꯕꯗꯣ ꯑꯗꯨꯒ ꯁꯦꯀꯦꯟꯅꯕꯨ 30 ꯊꯥꯔꯠꯅꯕꯨ 20 ꯁꯤ ꯌꯥꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯦꯟꯖ ꯇꯧꯈꯤꯁꯦ ꯍꯥꯏꯕ꯭ꯔꯥ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯅꯤ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯤ ꯃꯌꯥꯝꯗ ꯆꯦꯟꯖ ꯇꯧꯈꯤꯁꯦ ꯍꯥꯏꯕ꯭ꯔꯥ ꯇꯧꯔꯣꯏꯁꯦ ꯍꯥꯏꯕ꯭ꯔꯥ 70 ꯑꯣꯏꯍꯟꯁꯦ ꯍꯥꯏꯔꯕꯣ ꯑꯍꯥꯟꯕꯁꯤ ꯃꯌꯥꯝ ꯑꯗꯣ ꯍꯥꯏꯅꯔꯛꯑꯣ ꯁꯤꯗ ꯌꯦꯡꯉꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯗ ꯑꯗꯨꯝ ꯍꯥꯏꯅꯔꯛꯑꯣꯕ ꯑꯍꯥꯟꯕꯗꯨ ꯀꯌꯥ ꯑꯣꯏꯍꯟꯁꯦ ꯍꯥꯏꯕꯅꯣ ꯐꯥꯔꯁ 70 ꯌꯥꯔꯛꯄ ꯃꯌꯥꯝꯅ ꯍꯥꯏꯅꯔꯛꯑꯣ 70 ꯍꯥꯏꯁꯦ ꯑꯍꯥꯟꯕꯁꯤꯗ ꯐꯥꯎꯔꯛꯄ ꯃꯤꯗꯨꯒꯤ 70 ꯁꯦꯀꯦꯟꯒꯤꯅ ꯑꯗꯨꯗꯤ ꯀꯌꯥ ꯃꯌꯥꯝ 30 ꯑꯗꯨꯒ ꯊꯥꯔꯠꯀꯤꯅ 20 ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯁꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯛꯑꯣꯕ मी अमखक्तने हाइरइसी कमेंट तौरीमो फर्स्ट 70 सेकेंड 50 थर्ड 30 सी मैम यानरबो कमेंट तौबनो सा हाइरो सर कमेंट दो हाइरक्तदि मैम अमखक हाइरगा येंगबना मी अनि होम येंगे अदुगा हाइबखक्ता हाइर कमेंट तौरी सिदि मैम न याई यादे दो सा हाइरो ओबा अदुगा सा उंगा सेबे हाइरो मैम कई सा फर्स्ट ना 100 सुमेन तौरसी फर्स्ट ना 70 है मैम तौरसी मरमदे अतोपगी मी फर्स्ट प्राइस असुम मी याउने अदुगी तोंगान पीगदामेबा अदुगी 70 फर्स्ट सेकेंड 50 है सिदा लेपसी अदुगा थर्ड 30
फर्स्ट 70 सेकेंड 50 थर्ड 30 अभी 50 30 20 खलम बने मैम की खलग यारे फर्स्ट ना वो 70 है लेपे 50 30 सिदे यारे द लेपे मैम सजत याउदब इचिनाउसिंगिदमक्तसु ममिंग प्रिडिक्शन पिरक्त्रगसु लाइफ से हौबदगी लोइफो एंगबिरगदे अदुगिसु ममिंग हापचगे मैम नदुम ममिंग याउदबसिंगदो हाइफेतंग हाइबिरो कना कना सद हाइफेतंग सिदा इकाइनाय कैसु लेते अदुम अदुदि उंगबा औरानी मैम सजत सिदा ममिंग याउदब याउरगदे अदु साइबिरो सिदा कना कना नो हाइफेतंग को आई उंगबा औरानी हजिक 1 2 3 रगा मैम को सिदा मी मरी याउरी सिदाने कनानो तो अमतंग लाइक सत तौरो नत्रगना कमेंट कैगुममदसु तौरोबा नसागी ममिंगी मयेक अममदसु तौरो सा अदुगा सत उंगगे बा मैम खंगनाइदमक्ते सिदा याउरी कना कनानो हाइबदो अदुगा याउदम मिसक्तो लौथोखिनगाई मैम अदुदि मैम यारबो उंगगे कोई मैम ममिंगदु सा हाइनरो नहोय अहान बसी मैम फर्स्ट की 70 हाइग्रे को मैम सेकेंड की 50 थर्ड की 30 सी लोरे मैम सिदा होंगरोय तोमथिन याउरे को मैम उंगबा लोयरगा खंगदी यौबदा मीदुदी वयारे उंगा सदुदी को मैम अहान बसी होयगी फर्स्ट 70 सेकेंड 50 थर्ड 30 की दुनिया मैम सी उंगबा हौरनी अहुम लक मंगा रक्तंग ठीक है अदुगा 1 मैम सेंग ना उब्रो मैम से इतंग नक्सन जिए उ ना तई जूम तो रखे इतंग सी जूम तो आगे अदुगा एंगल लगे सी मैम ना उरम्मनी उबब दे पेत को इतंगा जूम तो उगे यार उंगा के 1 2 3 4 5 यावरम दबनी यावरम द्रे मैम ने वो सिदा कनानो फावर से उब्रे हो लांसियन बाहरी को मैम सी यावरी पूरा लांसियन बसा लांसियन भी यावरी ब्रो यावरी सर कमेंट तो भी हौबदगी देंग भी सिदा थोखरदि मैम आई ममिंग लौथोगा तो बमा हापकनी को सी वराव बिरो मैम नवनी येंग बतारगदि लोइफोक येंग बियो बाई सु नकोय की दमक्तनी को कईगुम खरा आई सुकान होय सुकान ngain तौबनी लांसियन बदनी को जिक फाव खरिदो मैम लांसियन बदाई की रिक्वेस्ट नि लोइफोक येंग बियो हजिया थोपी किनोबा प्राइस टुदे आई व्हाट्सएप ता दुम नंबर दोंगन सेंड तरो सिदा दुम आई कैप्चर आगे यारे दोना सी हजिकी दि लोइफोक येंग बियो बा दो लांसियन बसी फावरा मिना लौथोखरागे लांसियन बदाई की रिक्वेस्ट नि हंजन हंजन लोइफोक तो येंग बियो प्लीज अदु मी अहम दंगाइरे लांसियन बदाई की रिक्वेस्ट नि लोइफोक येंग बियो को ब्रोदा रिक्वेस्ट नि वराव बिरो ची हाइरन सो आईगिसु मैम मतेंग ओइनगाइदने मैम द सोई हाइजे आईगिसु वास आवाज तो अमता कंप्लीट ओइनगाइदमक्तनि मैम द हाइजे सी हाइरन सु वराव बिरोइबे मैम अदुना आईगी हंजन हंजन नकोइगी नयाम बमनि ननाउने खलगा आई बसु सपोर्ट तौबियो मैम न सी आईगी रिक्वेस्ट नि अदु सिदानी सुबसे अमुंग से अहान बै खोय लोइख्रे को लांसियन बदनी को फाउग्रि दो अहान बसे लुपा 70 की दो हजिक 50 30 की लेरि को मैम अदु सिदा मिंग याउदब याउरगदि सर हाइबी रोमी मंगा दी येंगे अदु मंगा सिदा कना कना की मिंग याउद्रे हाइदो हाइफेतंग हाइबी रागदि अदु सु हापसी अफौ बना फै मैम मैम अदु सिदै खोय की फाउरगसु प्रिडिक्शन चुमना पिरक्किबा मीसिंग कैगुम्बा फाउरगसु कैगुम्बा से याउदब तारगदि मगोय नियम निको अदु की पीदबा प्राइस अदु अदा मैम दसु न हाइ जखरमनि को मैम यावरम दब तारगदि अदु प्राइस तो फंगरोय न मैम दसु हाइ जखरमनि हानसु अदुम लाइव जॉइन तो मथौ ताइ हौबदै लोइ फोइना को मैम अदु सिदा मी मंगा सिदाइ कैगुम्दा खंगनिंगे कना कना नो मी मंगा सिदा कना कना नो हजिक यावरिसे अमता खंगदि फनिदा मैम अदुदि मैम याउदब सिदे याउनिंग बै सिनाउसिंग हाइबिरो मिंग दो हाप चाउगे याउरो यागे ओगोय की वानी मी मंगा दी एंगे अदु सिदा मी अहुम दनि हजिक यावरिसे अदु हापनिंग बै याउनिंग बै तारगदि मिंग दो सा हाइबिरो कमेंट दा दुम
ꯂꯣꯏꯐꯥꯎꯇ ꯌꯦꯡꯕꯤꯌꯨ, ꯐꯥꯎꯈꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯐꯥꯎꯗꯕꯁꯤꯡꯁꯨ ꯂꯣꯏꯐꯥꯎꯇ ꯌꯦꯡꯕꯤꯌꯨ. ꯂꯣꯏꯐꯥꯎꯇ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯖꯈ꯭ꯔꯦ. ꯑꯗꯨ ꯁꯤꯗ ꯑꯩ ꯑꯅꯤꯁꯨꯕꯁꯤ ꯎꯪꯉꯒꯦ ꯂꯨꯄꯥ 50ꯒꯤꯁꯤ 70ꯒꯤ ꯂꯣꯏꯈ꯭ꯔꯦ, 50ꯒ 30ꯒ ꯂꯦꯝꯃꯤ. ꯑꯗꯣ ꯑꯩ ꯎꯪꯉꯒꯦ 1 2 3. ꯎꯔꯕ ꯃꯌꯥꯝ ꯌꯥꯎꯔꯤꯕ꯭ꯔꯥ ꯁꯤ 50ꯒꯤꯁꯤ ꯀꯅꯥꯅꯣ ꯁꯠ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯕꯤꯔꯛꯑꯣ. ꯌꯥꯎꯏ ꯌꯥꯎꯗꯦ ꯑꯗꯨ ꯃꯌꯥꯝꯅ ꯁꯠ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ. ꯈ꯭ꯔꯤꯁꯇꯤꯌꯥꯅꯣ 50ꯒꯤ ꯁꯠ ꯌꯥꯎꯔꯤꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ. ꯈ꯭ꯔꯤꯁꯇꯤꯌꯥꯅꯣ 50ꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯅꯣ ꯀꯩꯅꯣ ꯃꯔꯣꯟ ꯊꯣꯛꯇ꯭ꯔꯤꯁꯤ ꯌꯥꯎꯔꯤꯕꯣ ꯌꯥꯎꯗꯕ꯭ꯔꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤ. ꯉꯥꯏꯗꯤ ꯃꯇꯥꯏꯅꯦ. ꯈ꯭ꯔꯤꯁꯇꯤꯌꯥꯅꯣ ꯊꯣꯛꯈ꯭ꯔꯕꯣ? ꯈ꯭ꯔꯤꯁꯇꯤꯌꯥꯅꯣ ꯊꯣꯛꯈ꯭ꯔꯕꯣ ꯃꯌꯥꯝ? ꯌꯥꯝꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯁꯠ ꯌꯥꯎꯔꯤꯕ꯭ꯔꯥ. ꯑꯩꯗꯤ ꯈꯪꯉꯔꯣꯏ ꯌꯥꯎꯅꯔꯤꯕ ꯌꯦꯡꯉꯨ. 70ꯗꯤ ꯐꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯂꯥꯟꯆꯦꯟꯕꯗ. ꯑꯗꯨ ꯈ꯭ꯔꯤꯁꯇꯤꯌꯥꯅꯣ ꯌꯥꯎꯔꯤꯕ꯭ꯔꯣ? ꯌꯥꯎꯔꯤꯕ꯭ꯔꯣ? ꯍꯧꯖꯤꯛꯇ ꯂꯥꯛꯏ ꯃꯥꯅꯦ ꯊꯣꯛꯎꯔꯒ ꯕ꯭ꯔꯣꯒꯤꯁꯤ. ꯐꯔꯦ ꯈ꯭ꯔꯤꯁꯇꯤꯌꯥꯅꯣ ꯌꯥꯎꯔꯦꯀꯣ. ꯑꯗꯨ ꯁꯤ ꯔꯤꯃꯨꯚ ꯇꯧꯈ꯭ꯔꯒꯦ ꯑꯅꯤꯁꯨꯕ 50ꯒꯤꯁꯤ. ꯍꯧꯖꯤꯛ ꯂꯥꯁ ꯑꯝꯗ ꯉꯥꯏꯔ ꯃꯥꯜꯂꯦꯀꯣ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯂꯨꯄꯥ 30ꯒꯤ. ꯁꯤ ꯎꯪꯉꯒ ꯂꯣꯏꯁꯤꯜꯂꯅꯤ. ꯑꯗꯨꯒ ꯄ꯭ꯔꯥꯏꯁꯇꯨꯅ ꯑꯩꯒꯤ ꯅꯝꯕꯔ ꯌꯥꯎꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯌꯥꯝ, ꯑꯗꯨꯗ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ. ꯑꯗꯨ ꯑꯗꯨꯝ ꯑꯩ ꯁꯤꯌꯔ ꯇꯧꯖꯔꯛꯑꯒꯦ ꯃꯌꯥꯝ. ꯂꯣꯏꯐꯥꯎꯇ ꯌꯦꯡꯕꯤꯌꯨ ꯃꯊꯧ ꯇꯥꯏ ꯃꯌꯥꯝ. ꯐꯥꯎꯔꯦꯅ ꯊꯣꯛꯄꯤꯈꯤꯅꯣ. ꯑꯗꯨꯝ ꯊꯣꯛꯏꯀꯣ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯃꯌꯥꯝ. ꯑꯗꯨꯁꯤ ꯂꯥꯁ ꯑꯣꯏꯅ ꯎꯪꯉꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ. 30ꯒꯤꯁꯤ ꯃꯌꯥꯝ ꯎꯪꯕ ꯌꯥꯔꯦꯀꯣ ꯃꯌꯥꯝ. ꯂꯥꯁꯀꯤꯁꯤ ꯑꯗꯨꯒ ꯌꯦꯡꯉꯁꯤ. ꯂꯥꯏꯛ ꯎꯪꯗ꯭ꯔꯤ ꯃꯃꯥꯡꯗ ꯃꯌꯥꯝ ꯃꯤ 3 ꯂꯥꯏꯛ ꯐꯪꯉꯦ. ꯑꯗꯨꯒ ꯍꯥꯔꯠꯇꯨ ꯃꯌꯥꯝ ꯗꯤꯜꯗꯣ ꯑꯝꯇ ꯊꯥꯕꯤꯔꯛꯑꯣꯗꯣ ꯃꯌꯥꯝ. ꯑꯉꯥꯡꯕ ꯏꯃꯣꯖꯤꯗꯣ ꯍꯥꯔꯠꯀꯤꯗꯣ ꯑꯃꯃꯝꯇ ꯊꯥꯕꯤꯔꯛꯑꯣ. ꯑꯗꯨꯒ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ ꯁꯠ ꯎꯪꯉꯒ. ꯃꯌꯥꯝꯁꯨ ꯇꯨꯝꯅꯅꯤꯡꯉꯝꯃꯅꯤ, ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯁꯨ ꯌꯥꯎꯔꯝꯒꯅꯤ, ꯆꯥꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤ. ꯑꯗꯨꯅ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ. ꯂꯣꯏꯐꯥꯎꯇꯪ ꯂꯩꯕꯤꯌꯨꯀꯣ ꯃꯌꯥꯝ. ꯑꯗꯨꯒ ꯑꯩꯒꯤ ꯅꯝꯕꯔꯁꯨ ꯃꯌꯥꯝꯗ ꯁꯤꯗ ꯎꯍꯟꯖꯔꯛꯀꯦ. ꯑꯗꯨꯗ ꯃꯌꯥꯝꯅ ꯋꯥꯆꯞꯇ ꯊꯥꯕꯤꯔꯛꯑꯣ ꯅꯣꯏ ꯑꯉꯝꯕ ꯄ꯭ꯔꯥꯏꯖꯇꯨ ꯂꯧꯅꯉꯥꯏꯗꯃꯛꯇ. ꯃꯌꯥꯝ ꯑꯗꯨ ꯂꯥꯁꯀꯤꯁꯤ ꯎꯪꯉꯁꯤ ꯍꯥꯏꯕ꯭ꯔꯥ ꯃꯤ ꯍꯥꯞꯈꯤꯁꯤ ꯍꯥꯏꯕ꯭ꯔꯥ ꯃꯌꯥꯝꯅꯁꯨ ꯍꯥꯏꯕꯤꯔꯛꯑꯣ. ꯍꯥꯞꯄꯔꯣꯏꯁꯤ ꯍꯥꯏꯕ꯭ꯔꯥ ꯎꯪꯉꯒꯦ. ꯂꯥꯟꯆꯦꯟꯕ ꯈ꯭ꯔꯤꯁꯇꯤꯌꯥꯅꯣ ꯌꯥꯎꯕꯤꯌꯨ ꯂꯣꯏꯐꯥꯎꯇꯪ. ꯑꯇꯩꯁꯨ ꯂꯣꯏꯅ ꯌꯥꯎꯕꯤꯌꯨ. ꯑꯗꯨ ꯂꯥꯁ ꯎꯪꯉ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯀꯣ. ꯃꯇꯝꯁꯨ ꯌꯧꯈ꯭ꯔꯦ. 1 2 3. ꯌꯥꯎꯔꯤꯕ꯭ꯔꯥ ꯁꯤ ꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯃꯌꯥꯝ? ꯍꯧꯖꯤꯛ ꯑꯅꯧꯕ ꯆꯪꯉꯛꯄ ꯃꯤꯁꯛ ꯑꯃꯅꯤ. ꯈꯣꯏꯔꯦꯝ ꯊꯣꯏꯕ ꯍꯥꯏꯕꯗꯣ ꯍꯧꯕ ꯑꯗꯨꯝ ꯃꯥꯒꯤ ꯑꯦꯀꯥꯎꯟ ꯃꯃꯤꯡꯗꯨꯅ ꯑꯩꯅ ꯍꯥꯞꯈ꯭ꯔꯤꯁꯤꯀꯣ. ꯁꯣꯠꯇ ꯑꯗꯨꯝ ꯍꯧꯕꯁꯤ ꯌꯥꯎꯔꯤꯕ꯭ꯔꯥ ꯁꯠ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯦꯟꯗ. ꯌꯥꯎꯔꯤꯑꯅ. ꯌꯥꯎꯔꯒꯗꯤ ꯂꯣꯏꯐꯥꯎꯇ ꯌꯦꯡꯕꯤꯌꯣ. ꯁꯠ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯎꯔꯤꯑꯅ. ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ. ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯃꯤꯡꯁꯤ ꯂꯧꯊꯣꯛꯍꯜꯂ ꯎꯪꯗ꯭ꯔꯕ ꯂꯦꯝꯍꯧꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯒꯤꯗꯃꯛꯇ. ꯌꯥꯎꯔꯤꯕ꯭ꯔꯣ ꯌꯥꯎꯗꯕ꯭ꯔꯣ? ꯊꯧꯕ ꯌꯥꯎꯗ꯭ꯔ ꯃꯥꯅꯦ. ꯁꯠ ꯔꯤꯀ꯭ꯋꯦꯁ ꯔꯤꯄ꯭ꯂꯦ ꯂꯥꯛꯇ꯭ꯔꯦ. ꯆꯥꯛ ꯆꯥꯍꯧꯕꯅꯦ ꯍꯥꯏꯔꯤꯅꯦ. ꯑꯩꯈꯣꯏꯁꯨ ꯆꯥꯗ꯭ꯔꯤꯌꯦ ꯕ꯭ꯔꯣ. ꯌꯥꯎꯔꯕꯣ ꯑꯗꯣ? ꯌꯥꯎꯔꯤꯌꯦ ꯕ꯭ꯔꯣ. ꯐꯔꯦ ꯌꯥꯎꯔꯗꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯁꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ. ꯑꯩꯒꯤ ꯅꯝꯕꯔ ꯌꯥꯎꯅꯔꯤꯕ ꯅꯠꯇ꯭ꯔꯣ?
ꯑꯗꯨꯗ ꯁꯔ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯁꯤꯗ ꯑꯝꯇꯒ ꯂꯥꯁ ꯑꯣꯏꯅ ꯈꯪꯅꯤꯡꯉꯤ ꯃꯌꯥꯝꯁꯤꯗ ꯌꯥꯎꯔꯤꯁꯤꯡꯁꯨ ꯑꯝꯇ ꯁꯠ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣꯅꯦ ꯀꯩꯒꯨꯝꯕ ꯑꯃꯅ ꯑꯩ ꯈꯪꯅꯤꯡꯉꯦꯕ ꯌꯥꯎꯔꯤ ꯍꯥꯏꯁꯤꯗ ꯀꯅꯥ ꯀꯅꯥꯅꯣꯗꯣ ꯑꯝꯇ ꯑꯩ ꯈꯪꯍꯧꯒꯦꯕ ꯀꯩꯒꯨꯝꯕ ꯑꯃꯗꯒꯤ ꯁꯠ ꯃꯌꯥꯝ ꯌꯥꯎꯔꯤꯑꯅ ꯃꯤ ꯌꯦꯡꯉꯤꯕ ꯇꯔꯨꯛꯁꯤꯗ ꯀꯅꯥ ꯀꯅꯥꯅꯣ ꯑꯝꯇ ꯁꯠ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯃꯤꯁꯦ ꯑꯗꯨꯝ ꯆꯪꯉꯛꯄ ꯊꯣꯛꯂꯛꯄ ꯇꯧꯔꯤ ꯃꯥꯅꯦ ꯂꯟꯆꯦꯟꯕ ꯌꯥꯎꯔꯤꯕ꯭ꯔꯥ ꯈ꯭ꯔꯤꯁꯇꯤꯌꯥꯅꯣ ꯌꯥꯎꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯥꯁꯀꯤ ꯊꯧꯕ ꯐꯔꯦ ꯃꯌꯥꯝ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯅꯈꯣꯏ ꯃꯌꯥꯝꯗ ꯁꯞꯄꯣꯔꯠ ꯅꯤꯖꯔꯤ ꯃꯌꯥꯝꯅ ꯑꯩꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯁꯨ ꯑꯉꯝꯕ ꯅꯣꯏꯒꯤ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅꯗꯤ ꯌꯥꯝꯅ ꯁꯞꯄꯣꯔꯠꯁꯤ ꯇꯧꯗ ꯃꯥꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯗꯤ ꯌꯥꯝ ꯐꯅꯤꯀꯣ ꯃꯌꯥꯝꯅ ꯄꯨꯡ ꯐꯥꯅ ꯁꯞꯄꯣꯔꯠꯇꯣ ꯁꯤ ꯅꯝꯕꯔꯁꯤꯗ ꯃꯌꯥꯝꯅ ꯃꯦꯁꯦꯖ ꯊꯥꯕꯤꯔꯣ ꯍꯧꯖꯤꯛꯀꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯗꯣ ꯂꯥꯟꯆꯦꯟꯕ ꯈ꯭ꯔꯤꯁꯇꯤꯌꯥꯅꯣ ꯑꯗꯨꯒ ꯊꯧꯕ ꯍꯥꯏꯕꯗꯣ ꯅꯁꯥꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟꯗ ꯊꯣꯛꯄ ꯅꯃꯤꯡꯗꯨꯒ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯃꯤꯡꯗꯨ ꯆꯥꯅꯉꯥꯏ ꯑꯩꯅ ꯑꯃꯨꯛ ꯍꯪꯅꯗꯉꯥꯏ ꯍꯪꯉꯒ ꯂꯩꯅꯗ꯭ꯔꯤꯉꯥꯏ ꯑꯗꯨꯝ ꯅꯁꯥꯅ ꯅꯃꯤꯡꯗꯨꯒ ꯑꯩꯒꯤ ꯁꯤ ꯅꯝꯕꯔꯁꯤꯗ ꯃꯌꯥꯝꯅ ꯊꯥꯕꯤꯔꯣ ꯑꯗꯨꯝ ꯋꯥꯆꯞꯇ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯄꯩꯁꯥꯗꯨ ꯀꯥꯞꯆꯔꯛꯑꯒꯦ ꯌꯥꯔꯦꯗꯅ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯒ ꯐꯥꯔꯁ ꯄ꯭ꯔꯥꯏꯖꯇꯨꯒꯤꯗꯤ ꯃꯌꯥꯝ ꯑꯩ ꯍꯥꯏꯖꯈ꯭ꯔꯦ ꯇꯣꯉꯥꯟ ꯃꯉꯣꯟꯗ ꯑꯩ ꯀꯣꯟꯅ ꯀꯥꯞꯆꯈ꯭ꯔꯒ ꯑꯩ ꯁꯤ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯅꯣꯏꯒꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔꯗꯣ ꯌꯥꯔꯦꯗꯅ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁꯇꯤ ꯌꯥꯔꯤꯕꯃꯈꯩ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯨꯒ ꯅꯣꯏ ꯐ꯭ꯔꯤ ꯇꯥꯏꯝꯗꯁꯨ ꯅꯣꯏꯒꯤ ꯇꯨꯝꯃꯝꯗꯥꯏꯗ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯂꯣꯏꯐꯥꯎꯇꯪ ꯊꯥꯔꯒ ꯌꯦꯡꯉꯝꯃꯣꯕ ꯑꯩꯒꯤ ꯑꯁꯥꯡꯕ ꯃꯤꯅꯠ ꯌꯥꯝꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯨ ꯃꯌꯥꯝꯅ ꯈꯜꯂꯒꯅꯦ ꯑꯗꯨꯗꯒꯤ ꯁꯦꯂꯦꯛ ꯇꯧꯔꯒ ꯑꯃꯃꯝꯇꯪ ꯊꯥꯔ ꯊꯝꯕꯤꯌꯣꯕ ꯃꯌꯥꯝ ꯁꯤ ꯃꯌꯥꯝꯗ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯅꯤ ꯑꯩꯒꯤꯁꯨ ꯃꯌꯥꯝ ꯀꯥꯟꯅꯉꯥꯏꯅꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯩꯉꯣꯟꯗꯁꯨ ꯑꯩꯒꯤ ꯃꯣꯅꯤꯇꯥꯏꯖ ꯇꯧꯅꯉꯥꯏꯗꯃꯛꯇ ꯃꯌꯥꯝ ꯍꯧꯖꯤꯛ 1,000ꯃꯨꯛ ꯋꯥꯠꯂꯤ ꯃꯌꯥꯝ ꯃꯣꯅꯤꯇꯥꯏꯖꯀꯤꯗꯣ ꯑꯗꯨ ꯑꯝꯇꯪ ꯊꯨꯅ ꯊꯥ ꯈꯔꯁꯤꯗ ꯂꯣꯏꯅꯉꯥꯏ ꯃꯌꯥꯝ ꯑꯗꯨ ꯁꯤ ꯅꯝꯕꯔꯁꯤ ꯃꯌꯥꯝ ꯅꯣꯠ ꯇꯧꯅꯔꯕ ꯅꯣꯠ ꯇꯧꯔꯗꯤ ꯁꯠ ꯑꯩꯉꯣꯟꯗ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯁꯤ ꯂꯥꯏꯚꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯊꯥꯔꯛꯑꯒꯦ ꯅꯍꯥꯛꯀꯤ ꯅꯃꯤꯡ ꯍꯥꯞꯅꯔꯛꯑꯣ ꯁꯤꯗ ꯃꯦꯁꯦꯖ ꯊꯥꯔꯛꯏꯁꯤꯗ ꯂꯟꯆꯦꯟꯕꯅꯤ ओके अदुम मेसेज थारो यार आई काबआगे अदु लाइव लोइसल्लसिको मैम अदुदि अहानबगीदुदि अइंगोंदा अदुम अदुसु सी नंबर सिदा मेसेज थाबिरो या हाइख्रे 400 की दो मंगोंदा पीरने हाइब अहानब डायरेक्ट सुम मिसक्तुगी 400 अदु अतै सिनाबो सिदा अदुम लाइव एंगबा प्रेडिक्शन पिरक्पो मियोय खरा दु हक्कनि यावरिस मैम अदुदि मैम मसिगी लाइव से सेलोइसल्लगे मैम द रिक्वेस्ट नि लोय फुक्ते एंगबियो आइगी वीडियो सिंगो हाइजखंग मैम सी रिक्वेस्ट नि से हाइरगै लोइसंदरगे मतुंग में कोई कईगुंबा अतोपा मोंगिसो लाइव तौनिंगबा मत लैरगदि मैम अदुम कोई डिस्कशन तौरसि करम मतंगी लाइव तौसिनो हाइबदि मैम अदुदि सिगी दai से लोइसंदरगे मैम को सिगी नंबर सिदा मेसेज थाबिरो इसिनाव सिंगना यारे अदुदि मैम आई से लोइसंदरगे अहानबगी लुपा समरीगिदो इफम रुबानी हाइदुसो अइंगोंदा सी नंबर सिदा मेसेज थाबिरो फरे थारक की बिसनाव सिन लाचिनबगी आई उरे लाखरे अदु कनानोमगिसु उरे लाखरे मेसेज अइंगोंदा लाखता बिसनाव सिन क्रिस्टियानियागिसु लाखरे इफम यारगदि इफम रुबानी अइंगोंदा थाबिरो मेसेज तो नाकी ना प्राइस तो गाली नाकी उंगदरसि यारे नतोम तो अइबनिना नंग सुमना प्रेडिक्शन पिरकिबनिना अदुना यारिम को आइगी चैनल सिबो सब्सक्राइब तौबिद्रिबिसि नाव यारम मगदि सब्सक्राइब सु तौबियो लाइक सु तौबियो कमेंट सु तौबियो मैम शेयर तौबियो मैम अदुगा लास्ट ओइना से हायरगा लोइसल्लगे मैम आइगी वीडियो सिंगदु लोइफोक्ते एंगबियो मैम नको अदुनि हम ऐसे लोइरगे को ngasigiसे मैम सु चाइ थोंगनरो अदुगा थोंगनरो गुड बाय मतुंग मक्की वीडियो लाइव ते थेंगनरसि मैम